ngasi maruoiba pauda CA bill gi mayokta kaithel phambising haurakre sintha leptuna khongjang sangsinkre ahenba khongjang sangsinaba warep nakre lamjingba management group ki anauba masaloi sang ngasi minister Karam Syamna hangdokre amadi prime minister amasung home minister da taksilunaba political party tarahum doi gi mihut imphal thadokre congress kina hayeng satkadauri Kaithel phangbi ima ibel amadi miyam nangasi khongjang sangsinkraba matung athengbada mifam aduna amata oina tongan ba warep kayasu laukre warep sing adudi hayeng January gi tang 30 gi numidang da Manipur gi mafam kayada Pak Sanna Maira gi khongchat chatpa mathangi numit January 38 dana Manipur sinba thungna nong magi sintha leptuna bill asigi mayokta laikai gi oina wakat mifam phamba haibisini numit asida school college sarkar amadi lanai gi loisang sing karbar gi mafam sing thonglon biu haina UCM gi president Sunin Karam na appeal tauki nauna sapong ki ba Manipur People's Against Citizen Amendment Bill 2016 na sem ki ba loop singam sung tam punna hundra hen bana aikoi gi sem ki ba loop tu gi makha ta ba ahan ba akoi gi apun ba gi na protest ji Manipur gi mayol ima kaithel da aikoi ngasi mayam ge ba wakat mifam wakat protest tawdana Citizen Amendment Bill se si withdraw tawgadabani aduga aikoi any North East lariba akoi gi miyam punamaki punsirol se protect tawba ngamdragadi aikoi North East amasu Manipur miyamna tongan ba phire ama logani haibagi adugumba mifamni adug loina aikoi men pek na lauthokraba iyo sigi manung sana amuk miyam da remind tawjaboina akoi gi lakliba tang kuntragi nungda waramda Manipur gi mafum kudimakta maira paiduna citizenship MML bill se koi withdraw tawgadabani koi yaningde ek and on ba yaroi haibasigi Manipur da leriba maira paibi club punamakna punjilakana nungdang se maira ge rally chatiu haibasi ma an makta da appeal tawjari adu loinana tang kuntraga matoida hana men pekna lauthok sagiba koi gi tang kuntra matoi gi ahing minai tagina kuntra gi ahing minai tagina kuntra matoi gi ahing minai pogusida sibuki manungsida Manipur da laibiriba miyam punamuna makan makha kya gi protest satharaga na aikoi gi citizen amendment bill se yaning di haibagi kholaw laudna akoi gi lakai da thoga protest tawbiu haiba wafam jima thamjage adu loinana aikoi hairiba numit asida tangai padana transporter gari gi isnaw sing punamuna aikoi numit ase sinthal leipiu aduga mailoi sangsing lepiu aduga loinana kaithen da phambiriba mayam sing su sintha lepiraga na numitsi sintha lepiga loinana aduga laikai da leiba mafam kudimaktadi protest tawdana khongjang chengchen biu haiba mafam ji thamjari AMMSOSSUM Masat RSF amadi AMPSUM gi volunteer maheroi singna handak Lok Sabha da pass tawkiba Citizenship Amendment Bill 2016 yaning de bill asina lamdam asigi miyam da sokhalaka da ba kaya mipung khuding khangana ba pandam da ngarang dagi haukiba bike rally ngasi Thobal amadi Kaksing district ki tongan ba mafam da Thobal Wangjing Hairo Kaksing da chatkre miyam ga loina na bill asibu yaning da ba kholaw kaya laukre Thobal kaithen da porpham phamli ba ima ibel sing da bill asigi matang da publicity amadi sebau kaya yenthok laduna AMMSO gi General Secretary Pusam Javed Ahmad na phongdorak khibada Manipur yauna awang nongpok langdam gi yelhomi singda chauna akaiba pigadaba bill asi thengnana ba hona bada miyam puna saruk yaminasi hauzik lairiba laingak asina bill asi sogatpagum tawriba si pende miyam puna thengnana ba amadi ngasigi BJP laingak asina tabina ba bike rally asi satpani haiki Citizenship Amendment Bill 2016 ki mayokta bill asibu yaning daba phongdoktuna ngasi Kaksing Kaithelda
leiba nauhal lai laibungda kaksingi tongan tongan ba school singi maheroi sing kaithel phambi ima ibel sing senior citizen sing amadi CSO leader sing yauna masing yamlaba miyamna wakat mifam sathakre United People's Front UPF MSU Desam MSF KSA AKSU AMS kaksing kaithel apunba nupilub Thawal District United Women Development Organization amadi kaksingi tongan tongan ba CSO singna punna sinduna pangthokhiba ngasigi kaksing kaithel da chathakiba miyamgi wakat mifam aduda miyamna India gi kanglup naiba thausil janingde Citizenship Amendment Bill 2016 North East chatnaba yaroi haina thaba prekha sing sizinaki ngasigi wakat mifam aduda saruk yakiba JCILPS ki co-convener YK Direna phongdokhibada matam kayagi mamangdagi hauna India laingakta yauriba saksu khenaba masing yamjadraba apikpa phurup kayana punduna khundariba North East ki miyambu namthanaba lalong kaya sinduna lakli BJP ki laingak na handak Citizenship Amendment Bill 2016 Lok Sabha da pass torokpa asisu phurup asibu maru phangna muthatkinaba chatharakpa achoba lalong amani haiki singyamjadaba adumlaba hairiba mainland India aduga aikoi saksu su khenaba hairiba kangruba siga punnindarakanda leiba Handak Lok Sabha da pass tokhiba Citizenship Amendment Bill CAB 2016 Manipur yauna awang nongpok lamdam singda chatnaba yaroi bill adu handokadabani haiduna ngasi Laimana Youth Club Yaripok LYC waina sinduna Imphal East ki manung chanba Yaripok Laimanai thongkhong kaithel machada club adugi member sing laikai adugi amadi porpham phambi sing yauna miyamna wakat mifam phamduna khongjang sangsinkre wakat mifam aduda saruk yakiba singna phongdorakhibada aikhoina CA bill asi yaningde masigi mayok ta leftly bill asina awang nongpok lamdamda hanadagi mitop sangsilakpagi saitheng mayok naduna leiringai serak asida amuk nauna CAB asi chana hanbana ba honarakpasi lamdam asongi yelhomi singi khongul mutkina ba honarakpani haina lawi maramaduna bill asi Rajya Sabha da puthokringai da handokadabani hojik lairiba Manipur da lairiba political party sing maru oina BJP amasung Congress na CAB gi matang da awai akhum taunariba asisu tokpiro aduga sugluraba tangkak asida political party singna amana amada thangjan aduna laithokpogi matam natre madugi mahutta miyamgi sentiment khangna Manipur gi MLA humfu amadi MP anina Delhi da chatuna parliament mamangda wakat khongjang sing changsilucho mari leinaba singda bill asigi matangda yaningda ba phongdoktuna handokna na ba taknaruso bill asigi mayokta sangsilakpa khongjang singdasu miyamna laikai asongi miyamna su sogatkani haina su phongdorakli yamna awaba phibamda Leiba border ki issue adagi armed forces special power act amadi framework agreement siguma marak asida citizen amendment bill amuk chatna laiba sa masi aikoi gi lamdam dagi kabi khiba MLA humpu amadi MPP ani makhoi kuntha ga ni thoina moi humpu ga ni thoina ngasi mihut sillaga Delhi ki parliament da makhoi na dharna ta ugru kadabani Asi koi Congress ka BJP ka ye na ba koi taning de MPP ka Trinamun ka ye na ba taning de maram di ai koi di rajniti don masak ye na ba vote pi ban natte ai koi mi do da pi bane ai koi na don gi masak ka koi khang de aduna maram oraga Congress amadi BJP ngasi ISTB na hunna da tawira isa tawira kano maram di Delhi da salaka Delhi ki parliament da makhoi gi angam ba sakti khudok cho Delhi ki parliament gate ta phambi so NEIDP na ahan batangka ki oina tampaki mafam singda CAB bill gi mayokta sangsilakpa campaign ngasi loisin ki baga loina na athuba matamda bill asi withdraw tau haina Bharat ki prime minister da memorandum thakre hairi wafam asi ngasi NEIDP gi office da pangthokiba paugi mifam amada party asigi general secretary administration wahengbom calendar na haikibani mahakna makha taraduna campaign aduda miyoi lakh amarom gi khuye khongat pangamle haiki I expected to target the adukimatic yamna surprisingly missing asukimatic heli. Nashi Maktada more than 20,000 hena signature campaign to Aduna. As of now, housing 50,000 plus signature campaign public response Amadi Makoi Yamna, Punging Changna, Pung Changpuna Makoina, Hadiba, Citizenship Amendment Bill, Masik Mayukele, Hibase, Makoi signature, Kuyaka CPB to Nakoja, Kangan Bire.
CA bill chenaba yaroi haina Manipur miyamna haurakliba ihau asigi matangda Bharat ki Prime Minister amasung Union Home Minister unaduna taksilunabagi damak political party tara humdoi ki mihut sing ngasi Delhi gi damak Imphal thadokre. Manipur Pradesh Congress Committee na CAB gi mayokta lepagi phireb hongba leite hayengdagi Delhi da chatuna AICC gi leader sing amadi MP sing unaduna bill asi Rajya Sabha da pass tawdana taksinba hauragani hairi wafam asing asi Congress Bhavan da pangthokiba paumi singa unaba amada CLP gi leader su oriba hanagi Chief Minister Okram Ibobina phongdokkibani paugi mifam aduna unaba adu da CLP gi maru oiba member kayasu sarugyaki Okram Ibobina makha tana phongdokkibada bill asina awang nongpok Bharat ki maru oina Manipur da pirakadaba saitheng kaya adu yenglaga fireb asi party asina lobani bill asina awang nongpok amadi Manipur da sokhandana ba tongan ba close ama hafan gani hairi ba si othoklak daba wafam ni bill asi Rajya Sabha da pass tawdana ba AICC gi leader sing MP sing unaduna angamba thakta honagani haiki moi haidna mari leinaba sing honorable Home Minister Union Home Minister Sri Rajnath ji ne singba hanadagi unadna akhoi memorandum kaya pisandna masidi akhoi sukya yabanga moyena hanadagi thamjagibani madu thamna hojik leriba NDA gi government sina Lok Sabha da pass tawre moina majority lai haidna moi namna dinate adu moina majority leibani na moina pass tawre hojikti atai option karimata lehodre Rajya Sabha da puthora pass tawgadabda ngaire Parliament ki session si tang kuntrama thoidagi hogadore adu akhoi su masigi mari leinaba akhoi gi Congress High Command da aduga atai like minded political parties sing si akhoi hanadagi su masi support tawbiganu Rajya Sabha da khakta ngaire akhoi na hujik upai thigadabasi adu Rajya Sabha da hek puthorakpa matamda masi defeat tawnana ba haina like minded political parties sing si akhoi han Hojik paugi marakthana ten break amatang longzari Manipur gi ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobirau 1800 1027 959 amadi 8794613154 akhoi gi website www.lamjingbacap.com break ki matungda mayamba mukahna taram noksari Thawal District ki Manung Chanba Wangjing Lamding Municipal Council WLMC bu Wangjing Municipal Council WMC haina maming onabagi damak State Cabinet mifam na warep laukibabu yaning de haiduna athuba matamda cabinet ki warep handokada bani haiduna JSC against the renaming of Wangjing Lamding Municipal Council to Wangjing Municipal Council na ngasi ayuk pung mga dagi kaukiba pung nimfunipan gi lamding kaithel total shutdown gi khongjang haukre tang kuntra gi nungthil pung mga fawba chathagadaba total shutdown aduna maram oiraga National Highway 102 Imphal More lambi gi nongsup thangba lamding kaithel gi area sing kaithel sing phamnagi de duka sing thong hangnakide amadi passenger gari singsu lamding area gi parking sinda khamnakide adumakpu lambi gi nongpok thangba Wangjing lomdadi hanagumna adumak dukan sing thong hangnaki amadi passenger gi gari singsu Wangjing lomda laiba parking singdadi khamnaki Indian Red Cross Society Manipur State Branch ki ani suba phase ki livelihood project asagi mangal gi makada khangatlaba nupi singda tengbang polam sing Manipur gi governor Dr Nazma Hatulana yanthokre hiramasida report ama Indian Red Cross Society Manipur State Branch ki Anisuba Phase ki Livelihood Project Asagi Mangal gi Makhada Khangatlaba nupi singda Tengbang Potlam Singh Manipur gi Governor Dr Nazma Hatulana yanthokre tongan ba hiram kayada sotharaba nupi singi damak angam mateng pangna ba hotnagadabani haina Manipur gi Governor Dr Nazma Hatulana phongdokre Society asina sinduna police compound da leiba lamyan bu sanglen da pangthok pathoram aduda Manipur gi Governor Dr Nazma Hatulana mapuroi ba laikhidraba nupi singda hingnabagi mateng oinaba chanaba potlam sing piba asi yamna phaba khongthang amani Indian Red Cross Society na
मियोइबगी सेवागिदमक थबक कया तौदुना लाकली मियोइब जातिगिदमक सोशली इकोनॉमिकली अमदी कल्चरली दा मतेंग पांगलिबा सोसाइटी असिना ngасidi kana lejadraba nupi singda hingba ngamnaba mana mana hainajaba hiram singda mating pangbasi thagatningai oi maru oina arm conflict HIV amadi cancer gi jaitheng da leikhidraba nupa singi nupi singi awaba da saruk yari society asina piriba mateng asina hingbada mateng kharada oirabasu pangba ngamlagani haiki. I am happy to note that the Red Cross Society Manipur branch will also promote the livelihood project with similar activities in other districts of the state in due course. It is heartening to know that for the current year 2019, apart from the 66 beneficiaries during the second phase, the Red Cross Society Manipur branch is distributing grant and aid to another 90 beneficiaries from September 2019. Indian Red Cross Society Manipur State Branch की Management Committee की Chairman Dr. R.K. Nimai, Retired IAS, Vice Chairman Narendra Ningomba Amadi, Secretary Dr. Y. Mohensu Thoramapu oina saruk yaki. Anil Suba Phase की oina khangatlaba nupi home putarupta, power loom, tailoring, hotel, grocery की mateng sing Governor ने yenthokhi. Secretary Dr. Y. Mohen haikibada Englishing Anitara Taruktagi Haukiba Asagi Mangal Project Asi International Committee of Red Cross Amadi Indian Red Cross Society NHQ New Delhi gi mateng makhada paikhatpani District Mari Imphal East Imphal West Thoubal Amadi Bisnupur District Talaiba Armed Conflict HIV Amadi Cancer gi jaitheng phangkhraba leikhidraba nupa singi leihori banupi singda mating piba project asina chaurakna mapuroi ba leikhidraba nupi chamnga da kanaba pigani ngasi yenthokliba ani suba face asida khangatlaba nupi homputarukta mating sing pigani haiki. Chairman Dr. R.K. Nimai, Retired IAS na haikibada society asina state asigi miyam gidamak thabak kaya tauduna lakli ising ichaw lakpada mahay masing ilamda kanalay jadraba singi yauna mating pangduna lakli Englishing Anitara Taruktagi paikhatlakpa asagi mangal na ngasidi mapuroy balay khidraba nupi singda hingnabagi lambi ama piba ngambada natana senthok lambi ama lakhan bangamle haiki. Our Red Cross have been doing a yeoman service, especially during the time of natural calamities and in Manipur, particularly in flood. Ngarang Agriculture Technology Management Agency Imphal East ki Block Technology Manager BTM gi team na sinduna sorok ating bi Hillgard Jiri Vamda bee keeping gi farm school ama bee care and research center asigi proprietor Huirem Rajen Kumar na Rajen Kumar gi sangai da hangdokre amarom dana ATMA Imphal East BTM gi team na sinduna ngarang sorok ating bi Kamranga da mushroom gi farm ama RK Singles na gi sangai da hangdokpagi thauram aduda sorok ating bida laiba self help group tarani thoi gi mihut kyana saruk yaki farm school asi hangdokpagi thauram aduda expert ama oina ATMA Imphal East Khetrigao gi BTM Singam Koro honbana mushroom gi Maramda yamna marik chumba miyamda sendal lambi ama oina mushroom pambi amadi mushroom gi kanaba kaya paudam ki loinana bee keeping gi lamdasu expert ama oina Rajen Kumar Huiremna khoi loibagi kanaba amadi khoi akhoi gi akoibada kanbada khoina lauriba thaudang loinana khohina kanaba kaya gi panki. Ngasi ayuk pung tararom taba matamda all Jiribam Road Transport Driver Union AJRTDU Jiribam na sinduna Jiribam dagi nongpok lomda kilometer taramathoi rom chalaga laiba Kimthang Road haina khangnaba National Highway number 37 asida driver singi awaba khajiktang koknana ba haiduna lambi semjinkhre AJRTDU Jiribam na lambi semjin bagi khongthang da asida paumi singna satuna yengsilubada union asina ngamjaba thakta paisa amadi potsai sing puthok saduna lambi asi semlibani hairi masigi matang da AJRTDU gi General Secretary L Maniton Singh amadi Vice President Pratap Sanasam na phongdora kibada Jiribam asidagi kilometer tara mathoirom chalaga laiba Kimthang Road haiba mafam asida AJRTDU na sinduna Jiribam dagi barak fawgi manungda lairiba lambi phattaba sing asi yamna fajana semjinba ngamdrabasu driver singi awaba si khajiktang kokhanba ngamna ba haiduna lambi asi union asina ngamjabak thakta semjabani haiki. Driver isinau singi awaba si khajiktang kokna ba haiduna semjabani koina
mapung phana di sem bangam joroi aduna mari leinaba angam mathosingna lambi asi athuba matamda miyang changbiu haina all jirba road transport driver union gi maike dagi amadi driver engineer singi mafam dagi nolop chabagalona na haijari Kwa Kaithel Lamdong Lekai Dagina Konjeng Lekai Club Kaithel Phawba Chatliba Chingphu Road asi matam sangna sembiraktabagi mayokta maikai adongi club amasung maira paibi singna ngasi lambi thingbagi khongjang sangsinkhre khongjang aduda maikai adomda lairiba club sing YCM ANS MYAAKYO Brightway Club Lamdong Lekai amadi maira paibi ima singna saruk yakhi mathang thagi manga phawbagi manungda kendragi MLA na miyeng sangdrabadi makhata ba khongjang sing sangsingani haina khongjang aduda saruk yakhiba singna phongdorakhi na ngasi lambi thingjari ji oi sai tara hena si tara gani thoi mapung pharak aba sibokta khoi lambi ji chingphu road haiba kwa kathen dagina khoi gi kanata chingphu road tai ba lambi ji ngasi bok sembirak taba ji khoina hadak anauba MLA sina sembirak padagi khoina harau jadana khoi rakanda ji pakadi upir makanda koila se khoi gi black topping ji tobirak taba black topping tawdana khoina kuina sum le rakada khoi upul jina mayam jina sum sa upul jina henjilak padagi mayam ji lekai gi khoi gi karasing ji loina khoi gi na bagi kano ma si wangkhalakpa aidi ngasai azma narakpa khoi gi leina mayam sandorakpa adagi khoi gi kano ji lambi sa panwara to mayam le rakpa sida khoi sina khoi lambi ji black topping tawbi hoidana khoi lambi ji thikjabani ado khoina lambi ji khoina black topping tawbi na kana thingjabu da hoji si khoi kano ji khoi rosi khoi pakala khoi lambi kulas thane na tawiri ba khoi thikadar jiga mu unjabada khoi no mana tarik manga hari laiba February tarik manga sida khoi black topping ji soidana khoi tawjeragi adana thajaba mo pibirame hoji si tha manga subaje khoi sembira kadar nangai sembira ani ha sungsem sembira tabaduna tha manga pura hai gare nongju panda kaya hogre ipunna leiba ngamdre lainang maron ma sat pangamdre angang mayam ama thilak paside accident thokpana kayam yawre upai lemanda badagi khoi lambel se thingbada mata dana khannaraga khoi che lambel se thingabani ase lambel thingi je chune Lok Sabha da pass tawkiba Citizenship Amendment Bill 2016 gi mayokta lamdam asigi sing amasung tamgi lup humpu humdoi gi oiba ngarang pangthokhiba mifam na lokhiba warep ki saruk ama oina ngasi khwairamban ima kaithel da kaithel phambi ima ibel amasung miyamna sintha leptuna wakat khongjang sangsinkhre masing yamlaba ima ibel sing amadi miyamna sangsinkhiba khongjang adubu sogoladuna khwairamban kaithel gi akoibada lairiba dukan ayamba thong lonaki khongjang aduda saruk yakhiba UCM gi president Sunin Karamna Bharat Laingakna awang nongpok lamdamda mitop miyansa singi dumping ground ama onthokna ba honarakpa CA bill asigi mayokta miyamna lepa haibadu ngasigi khongjang asina mayek sengle maramaduna miyamgi apambagi matung ina bill asi withdraw tawgadabani haiki matamda aikoigi awang nongpok ingiriba mangoloi propsing sida yengi badugi eto chita che masi positively yengbiu karibu positively yengdam taragadi andak citizen amendment bill sina maramara awang nongpok ki miyamna tonganba aikoigi oiba future gi damakta kanjanab gi damakta aikoi apunba kholawma lakhani haibase government of India da chena thamjari maramaduna hairiba bill sibu aikoigi withdraw tawna gi dongta Manipur laigana asip phireba makang loragana aikoi Manipur da amasu north east da chana dana bagi wafam se Manipur government na subai mai state na su daita lobi haibasima appeal tawjari Khongjang aduda saruk yakhiba ngarang pangthokhiba lup humpu humdoi gi oiba Manipur People Against Citizenship Amendment Bill gi luchingba amasu oiriba ningthauja lanchana Bharat Laingakna CA Bill awang nongpok state singda chana hanaba honarakpa asi yelhomi singbu muthananaba afongba lan amani lamdam asigi itihas ta thokhiba lan khudima khawrokhom ima kaithel oiki maramaduna CA Bill gi lantheng asi thengnana bagi damak ngasi dagi khongjang sangsinba hobani sangsin gadoriba lan gi khongjang asi nupi sing natana nupa sing nasu saruk yaduna sangsingani haiki macet tana tawgi mahutta akoi hana akoi Manipur gi oina hojik citizenship amendment bill se lali haidina mayamna loina khangnarabanina bill si punna tominana bidamta Manipur Peoples Against Citizenship Amendment Bill haidina MANPAC abbreviation the MANPAC haidina lupa masengre core committee laigre aduna MANPAC to the Manipur gi sangnai da ba khoi gi lup kaya mayam khangna da bas lup kaya habdi muko aduga UCM
aduga herikon kit CCS ke lipun na chingba aduga kuki inpi jalarong union manipur muslim welfare organization na chingba mayamam yaura kanda miyam gi oiba poram laigre madu miyam da khang na ba ngasi se lauthopa declaration to boina akoina haidiba imai ben sing aduga akoi gi kaithel lagi loina ma haugi historically nupi lal su kaithel mapam chiri gi haubani aduna handak india na akoi da lauthora iba lal se an sing na di khang driba ma se open lan ni noi bu muthat lage haibi gi mong da changchil lakpani na akoi masigi lal sigi mayok te imai bel single loina na nupi amasung nupi lan da na na nupa sing chu yauna akoi gi oibi sabu ngakthok chanabagi lal amakaki democratic ward amakaki akoi punna wasak minabagi mifam duni hoji mafam chide ko na pangthok sari base All Manipur Peoples Against CAB gi khongjang saugaladuna Naharol Laisemba Club amadi Thangmaiban Sinam Laikai Maira Paibina Sinduna Citizenship Amendment Bill gi mayokta rally chatkre ngasi numit yungba matung pung taranithoi helakba duaida Thangmaiban Maike gi masing yamlaba imai ben amasung miyamna DM College Gate mapada pullaba matungda rally laki miyam gi rally adu Nagampal yoksilakpa matamda police ki kangbuna thatki mafam aduda Miyamga police ka ngahak mungnaraba matungda police na rally adu amuk hana Thangmaiban Maikai rom da halanki rally adu da saruk yakiba lakadoriba Lok Sabha mikhalda independent mirep oina songthokna ba thaurang tawriba actor RK Somarendro Elias Kaikuna CAB gi matangda wafam kaya ama phongdorakhi तसेना अखोगी मनपुगी लेंगाक ना जुजु फो डिस्कस अखोगी लेब डिसीजन अमत लौब ngam अखोगी लेब याम थीबनी अदोब अदोब स्टेट की मैम मिनिस्टर मैम चीफ मिनिस्टर मैम दे इवन मिजोराम दा गरी दरना थोक फम होग्रे इवन अखोगी दिल्ली दो यावदना खोतना अखोई मनपुगी तुम लेसन बसे अतोब अखोगी मनपुर प्रोटेक्शन अखोगी बिल पास तौनी गा हाइबो गुम अदुम बताउ तो निंग रे तरे अजि लुरुब तांगम जिदि पामजरी बदि मनपुगी एमएलए कोई हुमफु मक्से मागी दोल द्रांग थी देबि पुलप सपिरगा आता मनपुगी लेब एमपी मरी जिगा मोय लेब लीडर्स मैम दो उनबिरगा आदा बिल जे पास तौना होना बिउ आरो जंत्र मन दना फंबिरगा नेशनल न्यूज मैम को बिरगा इरांग सगत बिउ सो आइदा सु पॉलिटिकल माइलेज लो तोपिरगा हाइतरे होय प्रजा मैम रंग खंगी मोय तोइ मैम गेम मैम जे तो बिरनो अजि सिस्टम सि मतंग सदि अखोगी दोल लेट्रेबा सि लेबाक सि मांग द्रो बनेबा लेबाक सि अखोगी मुकल उदरि मांगनि अदुना दोल दरांग थि अखोगी ताना बनो तोपिरगा हाइतरे मन बुगी ओइने प्रो फंबिरगा लीडर सु बो चटबिरगा आदा मन बुदल लेबि मोदा चटबिर दना फंबिरो मोय मुलिरो उनबिरो अदुगा इशू जे याम थुना बिल जे पास तौना बा हाबिरो रो जिने कोइ हाजिनि Sab manaba dabi asi tauraduna Ziribam gi Babu Paradasu kada Ziribam branch Jimpal PPANL Ziribam amadi Maitai convention nasu sinduna miyamna wakat mifam sathaki khongjang aduda aikoina CA bill yaning de khudakta lauthokadabani bill asi chatnaba yaroi haiba yauna pendaba kholaw sing iba pleka sing sizinaki Kaksing bazar dasu ngasi ayuk pung 13 taba matamda Mahairoi Loop amasung Kaksing gi tongan ba club organization amadi Maira Paibi singna sinduna CAB gi mata mayokta wakat mifam sathakre Laimana Youth Club Yaripok nasu CA Bill 2016 asi lamdam asida chanahanba yaroi bill asi kudakta lokthokadabani haibagi dabi tawduna Maikai adom gi ahal laman sing amasung Maira Paibi singna ngasi Yaripok Laimana thongkhong kaithel manakta wakat mifam sangsinki Current issue oriba CAB 2016 handoktiba fawa lep palaitana khongjang sangsin khigani haina pandamgi yumnamcha dilipna phongdokre wafam asing asi nupilan complex ta pangthokhiba People Action for National Democratic Movement Pandamgi Nipan Suba Kumon Thauramda Phongdokhibani Mahakna Makha Tana Pandamna Manipurgi Maru Oiba Isu Kayada Angamba Thautang Kaya Lauduna Lakli Makha Tana Su Lokhigani Haina Yumnamsa Dilip Kumarna Phongdorakli Mahakna Makha Tana Hai Manipurda prepaid meter system Chanaduna Mai Marangkai na Phongna Hanaba Honabada Pandamna Chawna Mateng Pangki Hospital Singda Patient Care System Phagat Hanaba Honaki UCM Amadi JCLPS Kaloinana Hena Kanba matamda issue kayada saruk yaki hairi pass to yaroi loina na hairiba bill ase withdraw tawgadabani habasigi agan mo khongjang jangsin jari aduga hairiba CAB 2016 sina withdraw tawdri phawbadi lepa leitana khongjang jangsin gani haiba wafam chimbu thamjari loina na pandam na changsen lagba thabak kaya da marumpang oiba organization sing aduga punmin nariba gi member sing loina na achau ba CSO gi punamak na achau ba mating pibidana hena mai pakpo ojage haiba wafam jima Thauramadu da Kanglei Paki Mairagi chief editor Wangkhemsa Samjai Kangla Mai gi president Ima Wai Lairik Laima
Kanglei Imaluk Kilgi President R.K. Sanahanbi, UCM gi Vice President Khetrimem Somarendro, IPSA gi President Joy Chandra Konthaujam, Akomlup Kanglei Paki President Incha Sanjit Choraisem, CLK gi President CIS Pak Pichanu, Amadi IPA ki President M. Babulina Presiding Member Oina Sarugyaki. Lamjingba Management Group ki Anauba Masaloi Sangasi Kevin PD Minister Karam Siamna Athoiba Mitunglen Oiduna Nagampam Soram Lerakta Hangdokre Hiramasida report ama. Punsilaga thabak toba yadaba amaga punba yadabagi chatnabi lehlagumsi lamjingba group asi manghanba yade masi tungi asa thamnabagi mafam amani haina CAF and PD Minister Karam Shyamna phongdokre wafam asi ngasi nagamapal soram lerakta lamjingba group ki anauba branch office hangdokpagi thoramda phongdokhibani lamjingba Management Group na sinduna pangthokpa anauba office hangdokpagi thoram aduda Minister Karam Shyamna makhatana haiki thabak phangdaba migi masing asi yamkhalakpa haibasi sarkar asida awaba maoi lairik laisu hairaba inkhalakliba naha kaya tholaktuna isana isabu thabak pijanaba honabasi yamna fai isagi haijabasing amadi losinduna thamlambasing phongdoknaba mafam leiramdaba adu ngasidi leire haiba yare ngasidi lamdam asida safonglakpa kuidriba lamjingba group na tawthorakliba thabaksing asi yamna mangjil tharakli ideal oiba group ama oire thabak tawbada tandaba pukning changba honaba kanlabadi punsida mai pakpa ama oi lamjingba group na leibak asigi miyamgi thabak khara torokpasi yamna fai lamjingbana piriba service asi thagatningai oi haiki the infrastructure building the different item ama tongan ba yamna innovative oiba but people the inspire toba adagi motivate toba thabak mayam ama tawle man asai gi hai ba lamjing ba se simdi mangan ba suya yatre maradi manipur ki tungin harol singi asane aduna akoida leiriba igun mayam si phudokna bagi tanja dasu lamjing mana piri ai khang hingbodu natte mayam ama hingminare no hojiki aduna thabak tu fajana bo tawragati miyam bo hingan mangam taragati akoi isa gi sodum adi madugi benefit sujoi soidna lakane hosdi masana leijaraba pone aduna akoi narol sing hojik sohonari karkato patai anoba adi saigi lamjingba eno oibanina sahiti murugati nauri adu thabak yamna advance way hai kai mayamdagi yam advance way hojik Thoramapu oikhiba lamjingba group ki chairman Sanasam Jackie Mangangna matam buningthina sizinasi nongmagi manungda aina kari tawkhibage haibasi khanthaba darkar oi lamjingba group na thamliba 2020 gi vision asi phangna bahonasi masi phangbada group asigi staff singi achoba thodang lei tolop khaktagi oina khangumsi state asigi senmitlon fagarhanbada lamjingbana mateng kharada oirabasu pangba ngamnaba amadi haurakliba naha singbu maromdom hingba ngamnaba honabani masida pumna makna mateng pangbiu haiki aikoina hingingaida torongada thabak sing asi kari no masi hauji ayonda leiba pungjing ching ayonda leiba jahi sida aina lakaduriba aigi goal adu achieve tobu ngamgadra haibse koi sai sana khandaba matam oire loena manipur ki da manipur ga atopa state singa yenaba matam da sothari basing asigisu koi lamjingbu group ki vision amo oina khara makhaidi aikoina responsibility lona manipur ki chakot paronda koi mangjin thana pioneer ama oina koi mangjin thasi habdani pungjing khudimak sakin khudimak apabaronda progressive oibo mongda ko wantausi lamjingba group ki legal advisor Lokendro amadi group ki staff kayana saruk yakhiba nauna hangdokliba branch office aduda chinjak.com lamjingba customer service lamjingba IT Management Private Limited lamjingba Eco Housing Development Private Limited amadi lamjingba Infra Development Limited ki section sing legadori Hauzik paugi marakta naten break amatang lauzari Princeton International School admission open for pre-nursery to class 8 for academic season 2019. Selling features. Princeton International School is located in a serene and noise-free environment. Smart classrooms, a relentless focus on teaching and learning. Teachers and students strive for excellence in academic and extracurricular activities. Separate hostel for boys and girls. Remedial classes for weak students.
regularly monitoring teachers' performance by the principal and high authority for imparting quality education, computer lab, science lab, and library. Well-maintained football ground, swimming pool, basketball court, gym, and indoor court for badminton, table tennis, etc. Self-defense classes like taekwondo and wushu, and also available classes for Arabic and Meitei Mayek. Session starts from 28 January for class 6 to 10 and 7 February for pre-nursery. Last date of admission 26 January for class 6 to 7 and 4th February for pre-nursery. International School, Ketri Awang Leikai, Imphal East. Contact number 9436586723. Lamdam asigi lawni singgi ahangba lamsingda thabi hauro Mahindra Company amadi Holland country gi Heiss ZPC company ga punna tissue culture tawraga puthokchaba asengba alu char iramdam asigi leibak lehawa yamna chunaraba alu angangba Lady Rosetta amadi alu angogba Karfi Jyoti makhal animak pangbiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char tharsi Saranaba alu undok khakna maton thoklaga semba alu chara tharagum si haiba kholao amagaloina sahi ahum sugna chatharakpa mission amagi makhada pujarakpa alu chara singni mipal tangdana iramdam asida alu gi awapa lehelagum si lengsing birau ngasimak Mahindra Tractor Showroom Malong Bazar Lintoi House Kaksing Bazar adongi ahangam ahum singda alu thabiduna iramdam asida alu gi awapa lehelagum si Break matungda mayamba muka handa taram noksari Citizenship Amendment Bill 2016 gi mayokta lamdam asigi tongan ba lupsing amadi miyamna khongjang sangsin ba leptri Film Forum Manipurna sinduna ngasi kaisampat laimazam laikai Community Hall da CA Bill 2016 bu yaning da ba phongdoktuna film gi lamda thabak tawriba singna wakat khongjang sangsin khre khongjang aduda saruk yakhiba forum gi chairman samche sabam mangol jauna ngasi gi laingakna CA Bill gi wathok asigi matangda lawriba fireb asi yaning de laingak ki fireb asidi accident thoktuna mi sikraba matungda mangjari basi siriba miyoi adutani maram aduna khudong thiba thoktringai da section thorang lokhot pa haibasi tangai fadabani ngasi gi laingak asina su CA Bill gina lamdam asida saitheng pi tingai da chapchaba fireb lobiu Mizoram laingak na bill asigi mayokta laingak ki oiba fireb lobangam khiba adugumna laingak asina su chapchaba fireb lobiu haiki Asu Citizen Amendment Bill asina Manipur da soktana ba pass akoi kariguma ek ama hapsan ba center ki rusing masin da hairu gani hai basa masi amna oitok ta bani aduga masina kaim da soloi sok da solak suno akoi tawani hai basi di yaroi accident thokraba matung da ni eduna sikraba matung da akoi madu da kari action lawraga kana ba phanggodre bano accident is the accident sina hana thokraba di mangjeri biche siriba mioi du tani accident thokdringai da akoi section law hai basi matok tai maramaduna Manipur Sarkar na makoi gi oiba phirep atopa Mizoram gumna lauthoi ba sugumna yamna mayek sengna makoi gi phirep lauthoka da bani maduna trabadi Manipur sin karigumba mang khiba matamda makoi gi mathak ta taroi haingai lete aduga India government gi maikai ta so karigumba bill sin nam hadno pass thogi ba tarbadi notice state leiriba aikoi mayam punjalaga aikoi so India ki phibanung dagi akoi tongana leijarga haiba wafam boba laoi haingai lete maramaduna aikoi India government gi mayokta ngasi wakan mi phamase saksin jabani Ngarang numidang pung taruk makhairom taba matamda More Police Commando amadi Technopal Police ki apunba kangbuna More de leiba Commando amadi Technopal Police ki apunba kangbuna More de leiba Yaifabi Hotel gi room number 7 da ti buhumba gi thabak sa thabada miyoi ani heroin number 4 ga konana fare hairi faraba sing adudi Basikhong water supply manak tagi thausom hemba amadi Basikhong kitna panung dagi ahong sangbam naucha sahi tara mapan apokpa Prakash kawi makhoi dagi lupa lakh mapal rom gi gadaba heroin number 4 gram
निपान.3 फंगले फागलाबा पोलम सिंह अदुगा लोइनना मोरे पुलिस ता खुसिनखरे हाइरी बिष्णुपुर डिस्ट्रिक्ट पुलिस कमांडो अमदी 5/11 GR गी अपुनबा कांगबुना ngarang nungthil बिष्णुपुर एरिया दा थीबो हुंबगी थबक चथबदा KNFN गी लानमी अमा खुलाई ग कोनना फाबा ngambata natana थीबो खंगदना लेरखिबा मियोय अमसु कनबा ngamle हाइरी पाव असिना हाई फारबा KNFN गी लानमी अदुगी ममिंग सैगौलान हाउकी एलाइस हेंगो सही कुंगमाथोय अपोकपा लैखिरबा ऑनसै हाउकिब कौवी IT रोड की गेनेल विलेज तगिनी कनबंगम होरबा मियोय अदुना चिंगांबम सनसन सही तरागतरुक अपोकपा समानदा कौवी ताउथोंगदगिनी महाग था असिगी कुनमाथोयदगी थीबा खंगदना लैरखिबनी हाइरी फारबा KNFN गी लानमी अदुदगी M16 राइफल अमा मैगजीन अहुम कापयारिबा मरु हुमद्रागा तरेट पॉइंट कुंथ्रागनी गी पिस्टन अमा कापयारिबा नोंगोय मरु अमागा कोनना मैगजीन अमा मोबाइल फोन अनि फंगले हाइरी नाकलमरोमदा असम राइफल अमदी वाखा पुलिस की कांगबुना दीमापुर की जुने बेतो दा लैबा नागालैंड स्टेट ट्रांसपोर्ट की गाड़ी दा थीबो हुंबगी थबक साथबदा मपू मसक खंगदबा बैग अमदा हापतुना थमलंबा हैंड ग्रेनेड अहुम डिटोनेटर अमा 12 वोल्ट बैटरी फंगले हाइरी हौजिक पावगी मरथन अतेनबा ब्रेक अमतंगा Manipur da ihan hanba oina healthcare products singi fangfam Diagnomet Instruments Healthcare System Registered Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete Rainstar Surgical Instruments Hospital Equipments OT Lights and Tables Autoclaves Rehabilitation Aids Hospital Consumables Healthcare Products Diagnostic Reagents, Hearing Aids, Blood Glucometer, Digital BP Monitor, Air Mattress, Amadi Nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 038520569092 Amadi 917085776993. Ekoi gi email diagnoinst@gmail.com. Ngasimak lengsin birau Diagnomet Instruments Healthcare System. Matalgi sasenaba products singdagi Jackson Biu. Kanglaipak Spices Industry na puthokpa Majalgi atopa manaba manufacturing unit amatalajade. KSI na puthokpa Majalgi asengba products sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu. Lalamung Makhong Takhela Mamlekai Rims Road Factory Thangwaiban Sinam Lekai haina thari basin taba atopa amata Majalgi asengba product natte sasinaba amasung malhanba singdagi Jackson Biu hena kupamarol khangnaba lengsinbirau Majal Kanglaipak Spices Industry Lalambung Makhong Takhelamam Lekai Rims Road Factory Thangmiban Sinam Lekai near Lamfelampak natraga logon tobiu www.majalspices.com or Facebook/majalspices natraga email tobirau info@majalspices.com यापोते लोबु चखरब नत्रो चखरिमा अदुइदि चा इंजांग दु लोइसनब तौरोदना बेसनदु बुतोट पलोरबदि इंजांग गिदि थावरगा लोरबने अदुइमा दुकान दगी बेसनदुगो मचंदुगा लेबिरुरगेरा होय होय इमा लौबिरुरगे बुंगो बेसोलमगा मसलमगा दपि ने Kanglaipak Spices Industry gi production lobiron iramdong gi posu oire pojan yautre chang soktre aduine KSI na hogi ba sei try panji da puthoi ba production Yamrazan, ginger powder, chili powder, turmeric powder, cinnamon powder, mithi jira powder, amadi hairi bo. Loinana sa masal amadi machala powwa. Mayang manadaba packaging system so orba. Manipur da yanan boina spices industry da ISO 9001-2008 amadi ISO 9001-2015 phangmada natana trademark su registration tawraba KSI gi product mak sizinabiu. Sina khwai dagi hena pharena bonina pire imni. Ima KSI gi product sidi yam phabani. Break ki matungda mayamba muka hana taram noksari mathang thagi mari dagina nipan phauba Manipur na yumbu oiduna pangthokadoriba World Bamboo Day 2019 ga mari lainana ngasi sanjen thongda laiba Forest Office ki main conference hall da workshop ama pangthokre thoram aduda tongan ba laiwak singdagi delegate kayana sarug yakhi
Ngasi ayuk pung tararom taba matamda Old Jiribam Road Transport Driver Union na sinduna Jiribam dagi nongpok pang na kilometer kuntara mathoirom chalaga laiba tingthang road haina khangnaba National Highway number 37 gi paring asi driver singi awaba kok hannabagi damak lambi semjin kre hairi. All Manipur Filmmakers and Producer Association na sinduna pangthokiba mangarak suba Afimfa Cup 2019 da champion oikraba Amik MC gi Team Coach James Pu harau tayam na okpugi thoram ama ngarang numidang haubom marak laurembam laikai gi Siko ground da Amik na sinduna pangthokre thoram aduga mari leinana isai nongma gi thoram su pangthokhi Elupalisung mga kategori mana sinazabni upaching mayambo kong nonjari ukui su kang laisa di muhut lani MP oina sakre karigi apala menda lamnamde sarkar bai khig karigi Delhi bu atukiri thank you mayang bisi amagi miyang wali miyang ikalla ba kholau muthi amane lubro Hanagi Defense Minister Wairamba Jose Fernandez Masagi Anaba Amadagi Laikudre Mahak Sahi Marifugani Pan Sukre Alzheimer Nakuina Naram Labatungda Handakta Swine Flu Narakibani 1970s ki Socialist Movement da Luchingba Ama Wairami Loinana Samata Party Linkatringai da Janata Dalgi Senior Shu Wairami Mahak Communication Industry Amasung Railways ki Minister Shu Wairami Mahak na Laikidabada Luchingba Kayana Awaba Fongdog Narakli US President Trump na border wall funding ki matang da government shutdown na congressman researcher sing na US economy na $1 billion ahum manglam gani haina thajanari congressman budget office CBO ki matung ina shutdown asina 2019 da US economy gi chada Sino dasmik sino anigi changda hantha halagani hairi numit kuntra mangani asida US economy na pulafna $1 billion taramathoi mangki adum oinama government na thabak ta hanjilakpadagi $1 billion ni pandi kanbangamgani haina thajanari Trump amasung Congress ka yanaba purakhibadagi itihas ta khwaidagi sangba shutdown irai numita loisinkre ngasi nungkil phongna khiba pawche singda kari kari maru oiba paw yaur bage habadu mayam punna mung miyeng taminasi Kanglaipak ki Maira Citizenship Amendment Bill gi mayokta sintha leptuna khwairamban kaithel fambi ima singa amadi miyamna wakal mifam chathakre kakjing amasung yaripok maikaidasu pak sana bill gi mayokta wakal mifam phamkre thamaiban gi club kulhumdoina miyamga khusamnaduna rally chatkre Prime Minister amadi President unaruna bagidamak political party trahumdoi gi mihut sing imphal thadokre paukjel khwairamban kaithelda Citizenship Amendment Bill gi mayokta mifam pangthokre Dukan thong lonakre wakat mifam amadi signature campaign pangthokli Citizenship Amendment Bill gi mayokta Northeast Regional Political Party singi convention Guwahati da pangthokre loislakpada maru eba paw amuk kahanna CA Bill gi mayokta kaithel phambi sing horakre sintha leptuna khongjang sengsinkre ahenba khongjang sengsinaba warep nakre Lamjingba Management Group ki anoba masaloisang ngasi Minister Karam Syam na hangdokre amasung Prime Minister amasung Home Minister da taksiluna ba political party tarahumdoi gi mihut imphal thadokre Congress ki na hayeng satkadori Nasigi wenadi Manipuri paw matang sida loijare Times of Manipur News miyeng tabiru punamaku ARUNBALA muka hana kurumjari